Ngasi ayuk pung 11:35 tabada matamda Kangpopi district manung chanba 𝗍𝗓𝗏 police station na konba national highway number 38 Imphal Ziri lambida Scotland dagi kilometer 6 chatlaga 𝗍𝗏𝗏𝗏 manakta afaba khulai paiba kuki militant singna chief minister 𝗍𝗏𝗏𝗏 Zirivamda hayeng chatkadoriba asigi mang oinana security personnel singi advance team ama jiri tamna chatkibada singthakta saba bunker dagi 𝗍𝗏𝗏𝗏 ambush torakpada security personnel ama padagi Imphal gi 𝗍𝗏 hospital da 𝗵𝗂𝗏𝗏 ambush aduda soklaba security personnel adugi maming 𝗏𝗏𝗏𝗏𝗏𝗏𝗏𝗏 alias 𝗵𝗶𝗀𝗏𝗏 𝗍𝗏 𝗂𝗏𝗏𝗏𝗏𝗏𝗏𝗏𝗏𝗏𝗏𝗏𝗏 district thanga ngaramdagi ni hari Mahaki Nangalda Nongmai Maru ama pali Mahak Hauzik 𝗍𝗏 hospital da 𝗵𝗂𝗏𝗏 layingli Delhi dagi ngasi Imphal da thunglakiba chief minister 𝗍𝗏𝗏𝗏𝗏 𝗍𝗏 hospital da chatuna asokpagi fibam yengsinki chief minister na asokpa personnel da pukning thawatki Hauzik asokpagi fibam thoina lude adubu haksang manungda leiriba Nongmai Maru ama lauthoknaba operation ama tawba changli hari ngasi kuki militant singna ambush tawrakpada state security force singna su handuna kapki शादी कौन का काफी है मैं को ये कोई कॉल इनकी है तेरे का कोई फोन आ रहा है Ngasi ayuk pung 11:35 tabada matamda Kangpopi district manung chanba 𝗍𝗏𝗏𝗏𝗏 police station na konba national highway number 38 Imphal Ziri lambida Scotland dagi kilometer 6 chatlaga 𝗍𝗏𝗏𝗏𝗏𝗏 manakta afaba khulai paiba kuki militant singna chief minister 𝗍𝗏𝗏𝗏𝗏 Zirivamda hayeng chatkadoriba asigi mang oinana security personnel singi advance team ama jiri tamna chatkibada singthakta saba bunker dagi 𝗍𝗏𝗏𝗏𝗏𝗏 ambush torakpada security personnel ama padagi Imphal gi 𝗍𝗏 hospital da 𝗵𝗂𝗏𝗏𝗏𝗏𝗏𝗏 ambush aduda soklaba security personnel adugi maming 𝗏𝗏𝗏𝗏𝗏𝗏𝗏𝗏 alias 𝗵𝗶𝗀𝗏𝗏𝗏𝗏𝗏𝗏 𝗍𝗏 Vesupur district thanga ngaramdagi ni hari Mahaki Nangalda Nongmai Maru ama pali Mahak Hauzik 𝗍𝗏 hospital da 𝗵𝗂𝗏𝗏𝗏𝗏𝗏 layingli Delhi dagi ngasi Imphal da thunglakiba chief minister 𝗍𝗏𝗏𝗏𝗏𝗏 𝗍𝗏 hospital da chatuna asokpagi fibam yengsinki chief minister na asokpa personnel da pukning thawatki Hauzik asokpagi fibam thoina lude adubu haksang manungda leiriba Nongmai Maru ama lauthoknaba operation ama tawba changli hari ngasi kuki militant singna ambush tawrakpada state security force singna su handuna kapki शादी कौन का काफी है मैं को ये कोई कॉल इनकी है तेरे का कोई फोन आ रहा है